Online Manipuri numidangi pau yengbiriba pumnamang puthoi lai shomna khurumjari ahanbada maroiba pau Erangsida Soo gi ground rule thugaiduna Kuki Millitantsing Haikhre Yaosilli NIA ing 2023 gi May 3 dagi Manipur da thokliba Erangsida government ka khuyek pinariba suspension of operation Soo gi ground rule sing thugaiduna Haikhre Yaosinduna hena violent oiba irang ama oihanduna lakli haina special court national investigation agency NIA da pikhaliba report amada mayek sengna palli haina national media sing da report tawri court asida NIA na seal cover tawduna pen drive ki khuthangda pikhalakiba report kup na yenglaba matungda NIA gi investigation aduda KNFP gi samlapa wari yawa thengna ki NIA gi report matungina KNFP haibasi Kuki National Front President Haibani Front asi 1987 da same kibani aduga 1994 da Front asi fraction thoktuna HK Kipjen na luchingba Kuki National Front Military Council KNFMC amadi ST Thangboy Kipjen na luchingba Kuki National Front President KNFP ni hairi hariba front asigi makhada hojik masing yamlaba front linkhatuna operate tawri masigi mathakta KNF asi government ka khuyek pinariba suspension of operation Soo da yawriba militant group amani tasengnamakki di Soo da yawriba KNF ki cadre sing makhoi designated camp sing da laigadabani aduga makhoina pairamba khusu khulai sing makhoi store da solon sinduna thamgadabani haina ground rule asida mayek sengna yawri national investigation team NIA Manipur da thokliba irang asiga mari leinana agency asina akhanaba case khara paiduna thijinba singi marakta mamang chahi gi November 18 da Jiribang gi Borobekra subdivision gi manung chanba karongda CRPF ta attack tawkhiba case ka mari leinana YouTube ta viral oikhiba video masana masabu Kuki militant amagi commander ni mahaki cadre singna CRPF ta attack chathakibani haina claim tawrakhiba video asibu evidence oina NIA na special NIA court ta thangalakhiba evidence asi court asina accept tawkhre haidi NIA court asida pikhalakhiba video evidence amadi aiba report aduda ST Thangboy Kipjena luchingba Kuki militant group Kuki National Front President KNFP asi government na tawnariba Soo bale tawrabra haibagi chingnaba lai haina palli hairi NIA gi report aduda makhata na hai Manipur da thokliba irang asiga mari lenana mamang chahi gi November 18 da Jiribang gi Borobeka subdivision gi manung chanba karongda Kuki Millitantsing na mitei gi yum kai kaya mai tharba matung angang ahum yauna nupi ahum faduna pukhraga tamthina hatoklaga hundorakhiba CRPF camp ta attack tawrba matung Kuki militant tara encounter da sikhiba amadi thodosigi mathangi numita Imphal West ki kautruk amasung kangchup chingkhongda tariba mitei khulsingda Kuki militant sine attack tawduna micham ania sopa nangan khiba thodok sing asigi case sing asi NIA na paiduna investigation chathaba hokhrabani hairi kilometer 349 rom sangna ngamkhai paring hangduna leiriba asidadi illegal immigrant amata changlaktabra ibobi kilometer 10 rom sambal khariba sisu congress na palingai matamda kilometer 4.2 sambal khaba loiramlabani Paliba BJP gi lenga asina Congress na lenga pairingai matamda Myanmar galona bangam khai paring sambal kharam dabana illegal immigrant sing changsil lamle haina maral siriba si hauji kilometer 10 rom tamak sambal khaduna kilometer 349 rom sangna ngam khai paring hangduna leiriba si dadi illegal immigrant amata changlak tabra haina wahang hanglakpaga loinana kilometer 10 rom sambal khariba sisu Congress na palingai matamda kilometer 4.2 sambal khab loiram labani haina CLP leader amadi hanagi chief minister Okram Ibovina phongdoragli ngasi BT road ta laiba Congress bhavan na pangthokiba paugi mifam amada o Ibovina wafam asi phongdokloduna hai chief minister N Biren na luchingba hojik paliba Laingak asina asoiba aranba kaya ama tholakpa matamda hana laingak pairamba Congress party da taishinduna ta lagli hojiki matam asida sengdok sengjin tawduna leiba haiba asi yamna ikaiba fawi adubu opposition oina laingak na phongdorokpa wafam sing achum aran miyam da khanghanaba hotnaba su tangai fade mamang thakta asoiba aranba kaya leiramlaba su leiriba laingak asina semdokle chumthokle haina miyam da utpiu Chief Minister na Congress ta taishinduna leiriba si Congress laingak na border fencing khabagi thabak hauramlabani Indo Myanmar ngamkhai paringda Congress laingak matamda sambal amata kharam dabada unangangliba si laibak thibani ing 2002-2003 gi matamdagi hauduna border fencing tawnaba center da taknaduna lakhibana 2011-12 gi matamda border fencing kilometer 4.2 khaba loikhrabani adubu matam aduda icham kauba luf amana Manipur gi lamgi saruk border fencing tawbana mangle haina maral sirakpadagi achum aran thidongna ba lepkhibani adubu BJP na luchingba laingak lakpadagi ministry
of Home Affairs ki report matung ina hauji kilometer tararom sambal khare hariba sida Congress matam ki kilometer 4.2 adu yauribani Indo Myanmar ngamkhai paring asida kilometer 340 nipan rom haujik su hangduna leiri lenga asina Congress matam da illegal immigrant kaya changsilamle hariba asi haujik su hangduna leiriba sida di amata janglaktabra haina hanglakli Myanmar da military ku lakpadagi Miyoi kaya Manipur da changsilaklai haina Ministry of Home Affairs na United Nations ta report tawbsu laikhrabani Congress Party na Kuki Lalolup singa su tawrambana Manipur gi irang si thoanbani haina maral seriba si lenga asina su chanaribasi lokthokpa ngamlibani asoiba Taure ground rule thugaire amadi foreigner yarom le harabadi karigidamakta lenga asina su handoktribano law and order ngakpa ngamdraba amadi lengak sasan tawba haitraga Congress na tawrambani haina maral siribasi ikai ningai ni loina na chief minister na chahi anirom lamdama sida nomai kapna handuna thamlaga miyoi kya sihalaga soikre haribasi na yabra asoiba aduna India ki tongan ba political leader kaya na soikre haibana maram chade moral responsibility lofam to I haina phongdorakliba asini haina so okrom ibobina phongdoki paugi mi famadu da saruk yakhiba CWC ki member gaikhangam hai palibalenga asina tawgadaba mathau tawdna blame game sanaduna leiba tokpiu constitution na piribalenga ki right power amadi function adulenga asina bandop thambadong na tawre tholiba irang asidi chief minister dagi hoduna makok tagi leiraba khudingmak soibagini lengang na semkiba peace committee ngasi phawba thaba amata paikhatri nakal animak wari saduna themduna loisina ba honadri hairaduna irang asi kadai dagi tholakhibano haiba phawba khangba ngamdana warosin karamna purakadoribano irang asigi warosin purakna bo honabada opposition gi angama mateng pangjage prime minister lamda masida laktrabasu yai adubu irang asi loisina ba chapchaba order piduna warosin purakna ba sinbiu tharakliba central force singsu chapchaba instruction laitabana kumai yengduna leire haiki